ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯗ꯭ꯔꯒ ꯌꯨꯖꯔ ꯂꯥꯈ ꯑꯃ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥ ꯂꯩꯔꯤ ꯑꯊꯨꯕꯗ ꯃꯐꯝ 4-5ꯗ ꯗ꯭ꯔꯒ ꯗꯤ ꯑꯦꯗꯤꯛꯁꯟ ꯁꯦꯟꯇꯔ ꯍꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯅꯨꯄꯥ ꯑꯃ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯣꯏꯊꯔ ꯈꯨꯜ ꯃꯅꯥꯛꯀꯤ NH 202 ꯃꯌꯥꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ Tamenglong District ki DC oina nauna thau puraba Krishna Kumar IAS na chair lawduna DLO singa meeting tawduna development work sing review tawkre amadi drug lalonba ahom BDF force na anina lupa lakh ama lawraga thadok lamle tungda police na thadok kiba drug lalon mi ahom adu yauna BDF ani adu fagat kre Kurumjari Mami TV gi numidang wairam gi prime time news meeting dabiru khuding mapu AMARJIT THOKCHOM na taram lok seri hoji pau sendok pijari Social Welfare Department gi report matung ina lamdam asida drug addict oiba mioi lising masing lakh amaga lising kuntra leiri taseng namak masing mi finding ai ni aikoi khuding na aikoi gi tungi mirol kan hona bagi damakta hon afom thoklei lenga ke maikai dagi athuba matamda Tongan mafam sing the drug de addiction center mari manga hangdok na bathorang paikhat le haina chief minister N Biren haikre ngasi pawmi sing unaba amada chief minister N Biren haiki hojik lengak na drug de addiction center ama hangdok liba asida mayai kabani sa sizinaramba nahakya niyam chumna layengba amadi mayai kabani sarigi laptop hannab hotnari haiki pawmi sing unaba aduda Mami TV ge staff reporter inaubana hangki wahang amagi paukum pirduna chief minister na makata na haiki panchayat amadi IMC gi mikhal pangthok na thorang tawri matam lepkhre adum oinamak ADC gi su mikhal pangthok pa yarbani adubu delimitation gi thabak loisindabana mikhal pangthok pa yadri delimitation ge thabak loire haina hill areas committee no report hek pirakpaga cabinet na mifom pangthok tena mikhal gi matam lepkani State asige kendra humpugi photo yauba electoral roll form bada voter lak amaga lising kuntrarom masak manare haina handa Congress party na CEO da wakat khiwa adugi mawangda lengak asina hana khangduna madugi matangda thijinnaba mari leinaba singna mangjongna na khangan badagi thabak paikhatpa hawkhibduna voter lising kuntrarom kaktat khre hawjek su thijinbagi thabak chathari lamdam asina lalamba sing loinamak lokthokani haiki Rehabilitation center ko na government game mata ushi na appreciate taw moi masana victim addict chinduna haide adumaina de pay ko bide ekoi idi projana doctor oi chaga da dosi handara ka thadok na to bani ado ata yei buning ne private ki leiru mayam si kari to buno de ko visit butta le ado yaring ne masi government ni masi khari ya me hem kala dikhala kha de ko drug addiction ni kano se phawangni aduna drug addiction center si mafam mari manga da athuwa kana handulu su kona se maram di properly treatment nam sane khana aduda kana gumbas khara dai loina da habina te business ki type do center ne har da thamak ko yawogi information su le do te sima mari mai am loina habina te but ekoi da public information kaino ki 130,000 away. I know Nahan Hanoma allowed to get on this. When I'm going to tell us about Nahan, I love 130 there, man, will be a just away. I know. It's a kind of people system. Valid to the 36,000 people. I love them to the 130,000. I think they hold it to Maram Sadra Sulu Katakani. ADCDC
कोई उसी कोई पंचायत की लगी कहीं की म्युनिसिपैलिटी की लोया मतलब ले कोई लॉक कर तो मिलता है ये दिशी की जो कोई लॉक ना बा रेडी लेगा तो कोई हिलेगा कमिटी की कोई डिलिमिटेशन में तो ये दिशी से delimitation minor delimitation कोई की लेवल में तो अदू लोई भी अदू की रिपोर्ट में कोई फिर करना अदू की रिपोर्ट में फिर कोई कैबिनेट काम होता है मतलब लेफ्ट करो तो ये नया कमेटी की डेटा ही अदू की सर्वे delimitation रिपोर्ट अदू लापंग आएंगे लेंगाक व्हाइट कलर जॉब मिपुम खुदिमक्ता फंगन बाहाइबसी ओइथोक्तबनी मरम असिना मणिपुर थेंगरिबा थबक फंगदबगी समस्या असि कोकहन्नबगिदमक्ता मणिपुर सरकार असिना स्किल डेवलपमेंट अमदि एंटरप्रेन्योरशिप ता अहेन मिटिंग थमदना मखल मखा कयागी पॉलिसी प्रोग्राम पाइखले हाइना ngasi स्किल लेबर एम्प्लॉयमेंट एंड एंटरप्रेन्योरशिप मिनिस्टर हैकाम दिंगोना फोंदोखरे वफम असि मोदी लेंगाकना सही मापंदा ओबीसी गी याइफा थोरंग हाइब टीम असिगी मखादा बीजेपी ओबीसी मोर्चा मणिपुर प्रदेश न सिंधुना इम्फाल लेबा जेएन मणिपुर डांस एकेडमी दा पांगथोकिबा एंटरप्रेन्योर्स मीट ता फोंदोकिबनी थोरमदु बीजेपी मणिपुर की प्रेसिडेंट ए सरदा देवी एमके वीआईबी की चेयरमैन एंड निम्बुस बीजेपी मणिपुर की वाइस प्रेसिडेंट एल मीनाबंत सिंह अमदी बीजेपी ओबीसी मोर्चा मणिपुर की प्रेसिडेंट राजकुमार नुंग्रेन खोम मिटेना थौरम मपु अमदी अखन्नबा मिथुंगलेन सिंह सरुक याकी प्रोग्राम असिग मरी लेनना लिसिंग अनि कुनगनी थोगी एसएसएलसी एग्जामिनेशन मार्क यामना वांगना पास तौरखिबा ओबीसी की महिरोई तरा बोसेम रिकमेंड तौरकपगा लोइनना मना मथुम सिंगसु यंथोकी अथोइबु मिथुंगलेनी वारोन पिरदुना मिनिस्टर डिंगोन हाई स्टेट असिबु सौखतनबा होनबदा नहारुल सिंह असुब थौदांग लै बीजेपी सरकार लाक्तृंगैदा नहा कया तंगदु लैतादना लेरंबा असि हौजिक बीजेपी सरकार लाक्पदगी अचौबा अहोंबा अमा उबा फंगले हौजिकति नहा कया अमा मसा मसागी इनोवेटिव आइडिया कया पुथोक्तुना सेल्फ रिलायंट ओइननबगिदा पांडमदा संगसिलकलिबा असि यामना थागतइंगाइनि हाइके कन्ना अखोइगी लेरिबा अखोइगी मणिपुर की लेरिबा नहारोंसिंग खलेरिबा नहारोंसिंगसि अखोइ कमाय तौरना मखोइदा मणिपुर से अखोइगी व्हाइट कलर जॉब खतना आइन हेक लौजे मणिपुर से व्हाइट कलर जॉब खतना कोना थमन नेना खल्लगा मदुंदा नहासिंगसि गवर्नमेंट जॉब म तहौरगदि हाइबगी पोछिदेदा हेना पामनबा हेना दुंदा तानबा ओइन तौसिना मर मरकांदा कोना मिपुं खुदिंगमक्ता लेरिबा इखलेबा नहारों खुदिंगमक्ता थम पीबगी कनोसि खुदुम चाबसिदि लेतबनिना मदुगी मखोइदा मखोइगी आइडिया दुम मखोइ वखलोन दु कनो तौबा होइना मखोइ अवेयरनेस पीबो होइना मखोइ गवर्नमेंट और लेरिबा कोई पार्टी ने सुकन होने जरका द सिंबा प्रोग्राम से कोई तौजबनी मसखंगदब मियोय अनि फादन पोखिबा नुपा अमा ngarang numitang wairang pung mari makhairom taba matamda urkhul police station gi manung chanba soichar junction lamdam gi khul ani gi marakta leiriba national highway 202 urkhul jassami lambi gi maya da leiba mongsong amada nungmina kaptan halamle sakangdaba singna nungmina kaptan halamlaba miyoy adugi maming PS thanmi sahini pugamari apokpa PS luingam urkhul district ki kazifung hungphung khuldagi ni hairi माकी मखोक्ता नोंगै मरु अनि पानबगी दाखफम सिंग लैबा थेंगनकी अदुगा माहाकी मखुट अनिमक थौरीना तुंगोइना पुनना लैरंब थेंगनकी हारि पुलिस तगे फंग पावमगी मतुंगिना ngarang pung mangarom tarakpam da urkhulgi hariba jaga asda nupa ama sakhangdaba singna nongmina kaptana halamle haibagi paw fangbadagi urkhul PS ki team ama thodok thokphumda chattuna yengsinki amasung tungda ngarang ahing pung tarama thoirom taba matamda imphal gi pangai da leiba मोबाइल फोरेंसिक एक्सपर्ट की टीम गलोइना एग्जीक्यूटिव मैजिस्ट्रेट एसडीओ उर्खुल याउना थौदोक थोकफम द लाक्तुना स्पॉट अदुदा कुपना इन्वेस्टिगेशन अमसुंग डेड बॉडी अदुबो इनक्वेस्ट तौरब मतुंगदा असिब हकचांग अदु उर्खुल डिस्ट्रिक्ट के हॉस्पिटल के मोक्ता पोस्टमार्टम के दमकता पुख्रे हारि इमुंग मनिंगदगी फंग पावमगी मतुंगिना लैखिद्रबा पीएस थानमी लौ सिंगु तौदना मयुम पुरिब मियोय अमनि महाक मागी लोइनबी मचानफी अमगा लेमिनजबनी अदुगा यामना नुंगाइतबा थौदो अमदा इकुई कुइद्रिङैदा महाकी सही निपान तंगारिबा मचानफा लैखिद्रे हारि अमरमना महाकी लैकाइगी मियोय सिंगना कुहौबदगी लैखिद्रबा PS थानमी ngarang nungthil pung ani makharom taba matamda masak khangdaba miyoy anina mayum manaktagi faadana pukhibani adubu kanana karigidamakta mahakku nungmaina kaptuna halam libono haiba chap chaba khangma ngamdri thogdo asiga mari lenana ukhul police station case ama register tokre hari
Krishna Kumar IAS na Tamenglong District in Nong Deputy Commissioner gi thau pukhibaga loina na ngasi Tamenglong District Headquarter da leiba Mini Secretariat Conference Hall da mahakna chaired loduna ahanba district level officers DLO meeting pangthokre. DC Tamenglong Krishna Kumar IAS na hariba DLO meeting aduda Tamenglong District ki Raja Singh na hiram khudingmakta saukhat papurak liba thabak thorang singi kanaba fanghannaba DLO singna mangonda cooperation pinanaba haiki aduga mahakna district asige saukhat thorang sing ningthina review tawba ngamhannaba mahakna sayol amada pung kungamari mahake office natragana mahake quarter da leigani maram aduna tangai fadaba thabak singi damak official sing amasung public singna mahakpu unaba yagani haiki mahakna high district asida development sing puraknarba infrastructure sing darkar oiba maramna mahakna tongan PHED power PWD telecommunication social welfare health and family welfare horticulture sericulture amasung forest department singi mari lainaba officer singa toina wari saduna district asigi oina kari awat apa leiribage haibadu khanagani haiki mahakna hai nongna district asida tharak liba MCS officer sing nodal officer sing oina haptuna district asida paikhat liba centrally sponsored scheme sing yangshin handuna scheme sing asi public sing da hakthing nana kanaba fanganana hotnagani haiki DC asina DIPR gi district information officer da lamdam asida print electronic amasung social media da district asigi public grievances gi matang da kari paw phungli natragana thagalakli haibadu kupna yengladuna nungti gi update tau gadabani masina government amasung public ka afabo mari sagat pada achoba kanaba ama oigani haina mahakna makata na haiki DC Tamenglong Krishna Kumar IAS na ngasi meeting aduda Tamenglong district ki oina tongan ba department na paikhat liba centrally sponsored scheme singi processing review toki aduga meeting aduda department kuntragi officer sing saruk yaki hari Ojik mo attend break amtang lo minasi Admission open. Singzamai supermarket leiba Smart Tutorial Center da Bosem, Kosem amadi CVSC gi class 9 digi 12 fawagi Arts samadi Science stream gi oina foundation course tamnabagi khudong jaba bizari loidena Medical Engineering amadi NDA gi course tamnabagi khudong jaba su bizari mafam asida experience lereba oja singna takpi tambigani arapada leiba mahairoi singidamak hostel amadi van service gi khudong jaba su bizari lagliba Mars ki tang kunumdoi April ki tang tara amadi April ki tang tara tagi class toba huzaragani akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da break matung na dum taram luxury huji pong makapijari Manipur National Register of Citizen NRC implement tawgadabni haina mahiroi lup taruk na khongjang sangsinduna lali Irmasigi matang da sulup taruk amadi ansamga khusham naraga Delhi gi jantar mantar da forward agitation sanction kibalai kre amadi Union Home Minister da forward memorandum pisinduna khangan kibalai kre Sangsilak khongjang singi makha tarak po oina ngasi City Convention Center in Fall da lamdam asida leiriba community singi leaders amadi stakeholders sing tugi oiba one day consultative discussion on the implementation of NRC in Manipur haibi hiram dami from amapang thokre haina chiron amana khangalali Cheron sin makatana leminariba furup singi marakta wakal taminaduna lamdam asibu kanaba amadi NRC lamdam asibu kananaba amadi NRC Manipur da chatahananaba mifam asi pangthokpani loinana ngasigi mifam da apun bagi warep lawraba tungda lengakta khangan gani haina phongdorakle maramdi akoi leidi tongan lo furup singa akoi kunna akoi amata oina kona minara kanda akoi Manipur da NRC chatahanaba akoi tongan ba akoi yumthang lariba country sing ID Myanmar Bangladesh Nepal na chingba kya dagi moi illegal immigrants sing changsilaptuna akoi lamsinga laishalakpa amadi makoi singna tongan ba illegal oiba thabak kya satharakpa summa kya si thinghaunabagi bandam dai koi ngasi akoi leiminariba group sing punsalakanda akoi consultative discussion se pantolaga Manipur da akoi NRC si yamang tamai phadre athuba matamda akoi tangai phadre habadu akoi ware lominanaba akoi panthok samne aduga ngasi panthok
consultative discussion asida akoi apunba ware ko lomina na ba akoi kan hona jagani tuga lawribo mayai kaba nisa lalon basing paisa lawrabo matung thadok luba BDF person ani amadi drug lalon mi ahum police na fagat pangamkre paisa lawraga drug lalon mi ahum thadok luba BDF person ani adu dasa tagadori thodo sing matang na Mami TV na fango pau aman hai ngarang Imphal dagi Dimapur tam na chatkigadaba safari car amada drug puduna lakam yoy ahum kangpok pigi handbung da leiba mathau toriba BDF person ani da lupa lak ama piram laga chatkre haibagi pau ama fangbadagi police ki kangbuna gari adugi khongul li bagaloina na maram dagi gari adu fagat pangam kibani hairi police ke kangbuna gari adu sek tobu matam da tongan ba soft case humbudra hen bada hap tu na purak pa drugs singa kona na miyoy ahum adu fagat pangam kibani parwa miyoy ahum adu gi manung da amadi assam gi karbi anglong dagi ne hairi makhatana police ki kangbuna tijin bagi thabak chathabada farba miyoy sing adu dagi lupa lak ama lahu bada chenaba BDF ani adu so fagat kre hairi Pune dagi Imphal tamna flight ta lakiba Myanmar nationalist taret valid travel documents sing pairam dabagdagi fagal aba matung singjamai police station na khusina kre hari pausin hai ngarang ayuk pung 13 minute 15 tawa matamda mioi taret adu air indigo flight number 6E6359/6A822 da Pune dagi Imphal gi airport ta thunglakibani hari pharba Myanmar national sing adu gi maming Miss Ching Nuam Vung, Mr. Swan Khan Khai, Mr. Kam Sian Khai, Miss Sing Num Ing, Miss Thang Lam Sin, Miss Nyang Lun Kin Amadi, Mr. Chin Swan Kawi Hari. English sing masamapan marfuni togi April tarago humdoida Kodompok vida Indian Security Forces singa aina tingkraba lalolu People Liberation Army PLA ga khut thokna ba thodok amada lalolu asigi lanmi Nepal mafam ajuda security gi mukhata leikida ba thodok asibu ningsingduna Manipur Martyrs Committee na sinduna athob singi ningsing numit haina sahi khudingi thangaiban gi cherau singda April 19 da haikat lekat tamduna lakhibagum handak sahi su mafam asida April 19 gi ayuki pung 3 dagi hauduna nungtil pung 3 fawba haikat lekat tambagi thoram asi pangthok lagani hari Hariba mafam asida haikat lekat tamba asi lengakna atingba tham krabasu sahi kudingi Manipur High Court na lengaki atingba asibu set aside tawduna sahi kudingi imung manung amasung miyamna haikat lekat tambagi ayaba piduna lakpagum handak sahi gi oina Manipur High Court ki acting Chief Justice MB Muralidharan gi bench na haukiba April 3 da lakadoriba April 19 da pangthokadoriba cherau chingda athaubu singi ningsing numit asi imung manung amadi miyamna haikat lekat tambagi ayaba pibaga loinana state government da miyam amadi imung manung singna mafam asida April 19 da haikat lekat tawba yanana yahangadabani haina order taki Panbayai Hariba Ningsing Numit Asigi Wahudok Oriba Lising Masamapan Marfuni Togi April 19 da Kodom Pokpi da Security Forces Singa Khut Thokna Bada Laikhidaba PLA gi Lanmi Sing Adudi Tera Sapam Lerak Dagi Moirang Them Prem Kumar Puakethil Moirang Purel Dagi Kundrakpam Sauba Elias Rajendra Namirakpam Laikai Dagi Thodam Kunjabihari Namirakpam Laikai Dagi Thodam Loken Naurem Laikai Dagi Naurem Rajen Hairok Part 2 Litan Makhung Dagi Maibam Paka Elias Sauthoi Haibong Pokpi Mayai Laikai Dagi Sorok Haibong Kameshwar Amasung More Hainu Makhung Dagi RK Khoirumba Elias Gyaneni Amaram the Manipur Martyrs Committee ki convener na nimit asida lamdam asigi miyam na cherau sing da lak piduna laikhirab athobu singi mafam da haikat laikat tamba asida saruk yavinaba media gi khuthang da appeal torokli RPF PLA gi athobu singi numit April 19 na lakpada numit asida ningtam lanjang da thawai na pontha pikraba athobu singi ningsing khubam da miyamna haikat laikat tambio amasung numit asida harau kumai lepiu haina lalolup asigi cheron amana hairepli Aina Tinkraba Lalho Revolutionary People's Front RPF ki Deputy Secretary Publicity Robin Kuman Thadaro Pucheron Amanahai April 19 athobu singi numit na lakpada iramdam imalebak miyamgi ningtam lanjang da thawaina pontha pikraba yawoloi athobu khudingmaki mafam da RPF amasung masigi lanmi singlop PLA na
kok nona ikai khumnabu uchari loinana lebak miyam gi ningtam lanjang asida tam thiraba yeknabagi saitheng nangduna mapunsi chuppagi soinairaba punsida leliba ireisa sing amasung marup loi khudingmaki mafamdasu ikai khumnabu uchari hairi Cheron Sinahai, Imalabak, Manipur Ning Tamba Hanjinaba Honabada, Tawaina Ponta Pikraba, Tona Foraba, Athoba Singi, Minglendi, Arangba, Tawan Michakum, Nganduna Lehoragani. Kodom Popigi Land Famna, Iramdam Manipur Ning Tam Langi Maike Takli Amadi, Matam Pumbada, Landpam Asibu, Tungi Mirolna, Warina Horagani. Loilam Langa Asibu Manipurgi, Laimaidagi, Marufuktatuna, Laktuna. Laktuna langthoktriba fawba khongpham amata handana aroiba mikup tu fawba athobu singna yatpiramba lambi duda lanthing nakhigani lanjang asigi fanthung yaunanaba yeknabaga hena kanna muknarakpada miyoi kyagi punsisu lomkhini lanjang asigi poloidi ing tapa tangdu leitaba iromdom lepchaba ngamba purakpaduni Haukraba sahi lising masamapan marfudradagi Manipur miyam hopna lep palaitana pangthoktuna lakliba 13 April hairiba thoram asida leibak miyam hopna isagi achunba ithaudang kayadagi mikup khadang kaithokpiduna puwarigi achumba liklamda leptuna leibak miyam gi ningtam lanjangda thawaina pontha pikraba athobu singi khubamda haikat lekat tambiyo haina RPF ki maikaidagi nolokna paujel asi pijari Cherola Sina Makataraduna, RPF Amasung Atay Yawlip Singna, Sangsilak Liba, Ningtam Lanjang Asida, Lising Masamapan Humbudra Nifan, Humbudra Mafandagi, Ngasi Fawgi Matam Asida Yawoloi Amasung, Micham Yauna, Chaurak Namioi Lising Kayana, Lanjang Asiga Mari Lenana, Tawaina Ponta Pikri. Mioi Lising Kaya Amana, Asok Apan Nangkre, Manipur Ningtam Langi Puarida, Indo Manipur Armed Conflict Asidana, Manipur Macha Singna, Misi Mina. Ayobi thakta nangli masigi mathakta hingnana su nomba chatpadasu achouba ayatpa akaiba kya piri siriba amasung sokleba khudingma asi yeknabagi makhutagi iramdam imalebak Manipur asibu ning tamhannabagi lanjang asida yeknabaga muknarakpa thogdoksingda yeknabagi ka henjinba maram chadaba mihat mipulna ohelakpani Yeknabagi nongmai maru amasung miot minaida punsi singjel lomdana kanguthakta punsi lom kraba makoigi mafamda kum amagi nongmagi pungja khradang kaithoktuna mana ngamjaba haikat lekat tamba haiba asina makoigi mafamda tobimal khangba utpa tanatana leihuriba imung manungi awabada saruk yaba phongdok lebani matamsida Matang sida phongdok payabo wafamdi leibak amada miyamna leibak adugi ning tamba hanjinnaba thongna fana lengdana leiriba amasung madugi damakta thawai kathok ngamliba leibak aduna kaidongai dasu yeknaba leibak amagi mikha phonduna leibo oithokti aikoina khangai aikoi khuding makki ning tambagi hak matliba indiana malengi chatnabi thugairi ahoba asi aikoina matam changlabasu Changna Indian Singbo Wakal Tahanduna Men Khatpatai. Machine Travadi Pak Chauraba Malem Pampaksida Ahoba Ahangba Amadi Shoidan Lehoragani. Ahoba Ahangba Asini Aikogi Wat Liva Pangpam Tok Lava Lengak Longi Ning Tamba Haribasi. Masibu Fangnana Bohonabada Tawai Kea Katok Lambatari. Hawaii Ponta Pikraba Athobu Singi Kubam Semduna Makoigi Mafamda Kunai Asina Tobimal Kangba Utpa Asina Kunai Amabu Laika Taki Gadaba Yeknabagi Mika Ponduna Laiki Gadaba Amasung Tapna Kunai Adugi Sakta Mutki Gadaba Digi Kan Mangamgani Makoina Fangdaba Amo in a Hingba Pamkide Makoi Kudingmak Aikoigi Otpi Nabiraba Kunai Asigi Imung Singdagi Horak Kibangakani Manipuri Singdi Singnaba Namtharaga Tambayadaba Purupni Haibasi Puarina Kudam Oidi Masida Aikoigi Yeknaba Singidi Masana Masabu Kudong Tiba Lambel Tijabani Asigumba Laiway Krabam Lamyanba Athobu Singbu Kwaidagi Wangba Thakta Ikai Kumnabu Utpangamba Mioi Aduna Imalaibaki Asing Mamapari Mamomni Athobu Singi Wari Singbul Liduna Horak Libam Mirolda Mamalaibak Nungsibagi Ihul Amapishi Loinana Numit
na chingya thangbu matamda thongal khuding makta ningtam maira amamam athoba singi thawai mirelda katpinaba RPF ki maikei degi amukka hana nolokna ning singjari haina sirol asin hai Bisnupur District Police Commando amasung mapan suba Assam Rifles ke apunba team amana ngarang numidang wairam kumbi IB Setapur crossing da achat ok sek toba matamda aina thingkraba lalholu PLA gi active oiba cadre ani fare hari combined team aduna faraba PLA gi cadre sing adugi maming self style second lieutenant Kaisam Kennedy Mitei sahi kunthral manga apokpa ke ibom samitei utlo Kaisam Laikai amasung self style captain Hizam Ibo Chowa Maitei sahi nifu ga humdoi apokpa laikhidraba H Biren Maitei thawal athokpa mayai Laikai dagini hari combined team no faraba PLA cadre ani adu kumbi PS da makhata legal action lawna na basina khre hari All India Congress Committee AICC gi hanagi President Oirambi Sonia Gandhi na Haikri Prime Minister Narendra Modi na luchingba BJP led government asina leiba asida election pangthok kadoriba state singda araiba sakti sijanaduna power sing lan sinariba asida mahaki Congress party amari wakal manaba atopo political party singa loinana praja singda message sing piduna India gi constitution ashi kannana bahonagani Haikri The Hindu da Fong Pao Amagi Matungina Congress ki Hanagi Luchingbi Sonia Gandhi na Prime Minister Narendra Modi bu Maral Siraduna Hai Modi na Luchingba government asina democracy ki mafung oiba makong ahum legislature executive amasung judiciary systematically thugaiba haurakli masina takpari Modi government asina leba asigi democracy asi maru famna muthatnaba hotnare haibasini haina haike Positive over Indian Ocean Dipole IOD amasung Northern Hemisphere da honglak liba El Nino condition thengnaba yabagi fibam da leibana Southwest monsoon season matamda mahosagum nong marang kaina suragani haina Indian Meteorological Department IMD na phongdorakli leba asigi low singu bagi pothok sing nongju thagi nongda mafung oina tangmana maram oiraga IMD gi forecast asina low singu bagi sector da leiriba singda achoba awaba kokhanba ama oiri sahi asigi June dagi September tha fawa Southwest monsoon season gi manungda India da mahusagum nong marang kaina sugani chorakna 87 cm gi sangda long period average asi sa 96 ni haina Ministry of Art Science ki Secretary M Ravi Chandrana ngarang New Delhi da pangthokiba press conference amada phongdokki hari Nagaland gi Juikhu jungle da pung kungamari thiba khangdana leirakhiba sahi ani khakta ngairiba nupa macha khunjas singna koithi thiraba matung ngarang ayuki pung ni panrom tarakba da hariba jungle adugi jaga amadigi tekta kaidana phangba ngamkhre hari hariba angang asi April 10 dagi thiba khangdana lakhibani hari Inokaseto Yapthomi koba sangsan amana angang asi mangkhre haibigi pau tabadagi thiba humbagi thabak sing April 10 dagi April 13 faw chathaduna lakhibani hari panbayai April 10 da angang asigi mamaga loinana jungle aduda lafu tharo yanba lakhibani aduga mama aduna jungle manungda saba loktang sang amada angang adu thamlamlaga jungle da lafu tharo sing yalaba matung loktang sang aduda halakpada angang adu mafam aduda leiram dabadagi manak nakpa khul sing haibadi Juikhu Hekese amadi khaibung khuja singda pau piduna angang adu hariba jungle asida thiba hokibani adubu laibak phabari angang asi gyan mangduna asuppa jungle adugi sing chepta taduna leiramba thengnabadagi first aid sing piraba matung tekta kaidana mayumda purakhi hari yamna ngakliba wafamdi matau karamna chatpa fawba ningthina haitriba chahi ani fawba sudriba angang aduna chingmai adu kaduna kilometer anirom umang adugi manung tamna changsilamlibano haiba asi angang adubu thiba yauriba khunja singna hangnakhiba wafamni hari The Federation Students Organization Kangaifak Fesok na school sing yang sin khongchat school kaya ama swatana leramba thengnari hari
khongchat adugi sharuk ama oina mongsange upper primary school gi oinadi oja taruk khaktamak leiba thengnaki amadi mahiroi kungani thoina enroll tawi hariba school supnatagi class room ani khaktada punna class tominaba classroom sing asi nongju thada nong yuba amadi electricity gi khudong saba leitaba school asida toilet chu leram dabaga loinana saba loishindana le horiba school sigi construction sing asisu nongkhang saiduna leiram le maramaduna saba loidana leiriba construction sing asi athu matamda saba loishin binanaba mari leinaba education minister amadi education department da fesokna appeal tarukli makhatana khagema junior high school gi oina chatluba matamda oja tara mari khaktamak leiba thengnaraki amadi mahiroi yankhaiga mapan enroll tawi haina headmistress in charge na thamlaki hariba school asisu phibam chadana leiramki shupnatagi classroom mari khaktada punna class tongminabagi mami taramki hariba classroom asisu asuki matik maung maril tadana leiramki school asigi oinasu toilet fajana leitaba maramna oiraga mahiroi singda awaba aduma mayok nei hainasu headmistress in charge na pawdam laki loinana wangkhen asigi manung chana leiba khoirom junior high school gi oina survey chatluba matamda school asida oja supnatagi amak khaktamak leiramba thengnaraki amadi mahiroi nipan khaktamakna enroll tawi haina oja asina phongdoraki hairi chirona duna high junior high school gi da oja amak leiraga karamba mama mapana masa singbo school aduda mahi tamma tharakadoribano masi atubu matamna mari leinaba authority na awat poja sing amadi school gi phibam sadriba sing asi mahiroi singi damakta yengbiraga government gi authority lei haibadu chapsana utpiu amadi sahi kaya sabaloi shindana leiriba school singi construction sing asibusu atubu matamna loishin bi haina fesokna appeal taroli ngarang traffic control police wing gi team amana Gandhi Avenue Imphal Nirmalabas School Manakta Ayuk Kipung Mapanrum Tarakung Matam the Gari Huran ba Amana Gari Ama Huranaba Toramba Chingnar Kibadagi Fagat Pangam Krehari Gari Huranaba Honaram Badagi Police na Farba Mu Adugi Maming Makak Mayum Sajid Khan Sahi Kungo Humdoi Apokpa M Farijudin Khan Ketrigau Imphal Istagini Hari Hojik Hapta Golapati Imphal Istalabini Hari Assistant Sub Inspector M Wilson Komna Luchingba Traffic Control Police Team Aduna Nirmalabas School Manakta Nungti Tofam Thokpa Duty Touringai Chedakta Miyoi Amana 2-wheeler Jupiter bearing registration number MN06SF0331 Ama Chingnaningai Oiba Mong the start Taunanaba Hodaba Urakibadagi Officer Aduna Wahang Pong Chatabada Gari Amata Kumlamdana Mafam Adudagi Mahakna Gari start Taunaba Sinarama Show Adu Hundoklam Laga Chen Kibani Hari Fana Nabukuina Tanaraba Matunda Mahak Mejur Kulgit Zaga Amada Traffic Police Personnel Sing Aduna Fabangam Kibani Hari Wahang Pong Chatabada Masabu Saktak Chakibaloinana Gari Adu Hurangi Honaramani Haiki Sajid City Police Station Gi Makada Dakar Labor Legal Action Lokanabu Kusina Krehari Samajik Nya Sapta Social Justice Week on the 196th birth anniversary of Mahatma Jyotiba Phulega Mari Lena Nangasi Honorable and Biren Singhana Luchingduna Nomugi Oiba 1-day free health check-up camp Ama Mai Pakna Thawal Sagol Tongba Awang Lekai Community Hall da Pangthokre Hari Camp Masida Lemna Consultation Medicines Specialist Doctors Kayanasu Maru Oiba Pauta Kaya Haksang Fana Hingnanabagi Hiram Kayada Supiki Hari Health Camp Asi Yamna Mai Fakpa Ama Miyoi Sing Asigi Mafamda Haksang Fana Lainabagi Maru Oibagi Hiram Asida Kanghanba Amadi Takpi Badasu Yamna Miyamna Harauduna Tiliba Miyoi Singna positive feedback Kaya Piraki Hari Hariba Thoramasi Bharatiya Janata Yuba Morcha Amadi CMO District Health Society Thawal Sin Kibani Hari Manipur Motors Authorized Dealers Oiriba Bajaj Sales and Service Ki branch showroom ama ngasi Kaksing Lamkai Assam Rifles Camp Manakta Hangdokre
Punjab Bank of India Kakching branch ki manager M Bhagatna athoi mitum amadi Manipur Motors authorized dealers Bajaj Sale and Service ki branch ki mapu Swami Pukrambamna yauna haunabi matung ina fangthokiba ngasigi showroom hangdokpa aduga mari lenana Manipur Motors and General Manager HC Jena Fongdorakpada ngasigi Kakching da hangliba Manipur Motors Bajaj Authorized Dealer Sales and Service ki showroom asina Kakching gi miyam khaktada natana Kakching gi yumlonaba oiriba Thawal Sandel amadi Technopol district ki miyam dasu kanaba kaya piba ngamlagani showroom asina Bajaj ki chaka ani gari macha sing amadi ahum panba auto rickshaw yauna gari sing fangbagi mathakta part sing su fangani miyamna araiba mong da tongan ba bank singi khutang da loan gi khudong chaba su pigani khudong chaba sing asi lobi haiki athoi mitung oina saruk yakiba PNB Kakching branch ki manager M Bhagatna phongdok pada ngasi Kakching da hangdokliba Manipur Motors Bajaj showroom asidagi PNB gi khutang da auto rickshaw loan gi khutang da lona nabagi khudong chaba piri miyamna khudong chaba asi lobi haiki Manipur Lengak ki Maikaidagi Haukiba April Tarukta Thawal DC gi Makhada Laiba Assistant Commissioners Thawalna Kamjong Thawal Amasung Technopol District ki Manungda Laiba Chingdagi Nung Pek Payaroi Haina Order Amathokiba Aduna Maram Oiraga Thawal District ki Ingorok Amasung Karal Singdagi Nung Pekcharaga Imung Madung Pujariba Labor Kayada Kam Tingna Awaba Mayok Nahale Atingba Asil Labor Singi Kanbiraga Komthokpiyo Haina Chingnung Quarry Committee Nungok Sekmai Maikai Degi Lengaki Pokning Sing Silakli Hiramasing Matang Ngasi Nongpok Sekmai the Pangtok Paugi Mifom Amada Chingnung Quarry Committee gi member MD Abir Khan Hai Manipur Lengakna Hadak Tamlak Liba Nung Pek Payaroi Haiba Atingba Asina Lamdam Asom the Nung Pek Laga Hingjadiba Labor Sing the Aduki Matik Awaba Mayok Nahale Nung Pek Laga Imung Madung Amadi Isha isu thakshariba labor singi yengbiraga atingba asi komthokpiyu natragana upai ama pibiduna hingnanabagi lambi ama pibiyu haina makhatana lengaki punging singsilagli Kakching Kaichel yauna Kakching gi yumthong khudingdagi puthoraktuna lerak khulakta paiduna leiriba amot pasing ngasi numidang wairam phawgi manungda Kakching Municipal Council la lothokpa haudrabadi hayeng ayuktagi amot akai sing Kakching Municipal Council gi office da thinjinnaba haina miyamna warep lokre ngasi Kakching Bazar Business Welfare Association KBBWA na sinduna Kakching Kaichel la leiba Irabat Park ta pangthokpa miyam gi wakat mifam amada Kana nainabagi thoramda miyamna mathaki warep sing asi amato oina lokibani wakat mifam amadi khana nainaba aduda KBBWA Senior Citizens Forum Kakching gi mehut sing loinana Kakching Kaichel fambi nupi singna Kakching Municipal Council na haukiba numit taruk taret ni asida maram amata taktana Kakching Kaichel amadi Kakching gi yumthong khudingdagi amot akai sing lokthokpa lepkhibadagi matangda tongan ba penda wafom kaya suphangdot naki Wakan mifam aduda miyamna Kakching Kaichel dagi amot akai lokthokpiyo Kakching khulaktagi amot akai lokthokpiyo haina thaba placard sing sizina bagloinana wakat mifam loisinlakpada kholau kaya sulauki tungda miyamgi wakat mifam amadi khana nainabagi warep adusu KBBWA na DC Kakching da pisinduna khangan khre hari panbe yabadi Kakching Kaichel amagi amadi yumthong dagi amot akai lokthok pidana leibana miyamda mipaina ba poknari maru aina Kakching Kaichel dagi tholakpa amot akai kayana maram oiraga phattaba sing pumtharaktuna Kaichel fambi ima ibel kayada potpham phamba ngamnadre hayeng dangairaba gaura lining chatpa singi cherawbagi Kaichel anganba kanagadawriba asida Kaichel Manungi amot akai kaya asina maram oiraga miyamna pot leiba changbada hangoiba phaunare hiramasigi matangda mari leinaba singna akan mumitning changhan ningbagi wafam kaya maikai kaya dagi phongdoknaragli ngasi Assamgi Golfara district ta miyoi ama samuna net pada laikidri
Hariba Thodo Asi Lakipur Forest Range Office ki Manung Chanalaiba Damar Kungangda Thokibani Hari. Forest Range Officer of Lakipur Dhruv Dattana ANI da Pongdorakpada Miyoi Amas Samulam Sanu Net Padagi Laikidre Haina Pau Asina Pirakli. Pulapna Samulam Sakun Traga Mangarom Jaga Asida Matam Karadagi Kocha Chatuna Lady Haina Dhruv Dattana Haiki. Laikidraba Miyoi Adu Anwar Hassan Sahi Yankega Manga Haina Saktak Pangam Krehari. Laikidraba Asigi Marimata Amana Haikibagi Matungina Shamu Karana Nga Fava Chatluraga Mayumda Halakpada Tanaduna Net Laga Hatkibani Hari. Makoina Makoigi, father in law Aduna, Samu Singdu, Uhuram Daumandi Haiki. Kona Thangda Makoina, Haksang Adu Lakatki Haina, Marimata Tokliba Mue Aduna Haiki. Asiba Haksang Adu postmortem Gidamakta, Takre Haina Mana Makatana Haiki. Ngasi Kwakatel the Labor Posangbam Arun Kumar Kailel Yoga Training and Research Center Kwakaitelgi Oza Oina Ladiba Oza Asigi Yumda Hang Liba Yoga Center Asin the Tongan category Singda Sanakiba Nupa Amadi Nupi Sanari Singbo Booking Togat Pagi Toram Amapang Tokre. Thoramas the All Manipuri Yoga Association General Secretary Gitau Puriba S. Ibohol Amadi President Ibo Pishak and Jet Gaurachandrana Thoram Mapu Oidana Center Asina Team Champion Oirakpada Harau Nungai Bufungdokre. Manipur ki Singjamai Singa Mataktagi Grandmaster AMARJIT Kumancha Elias Romes the International All Sports Games Federation Best Sport Instructor Award Lisingani Kungumdagi Mana Pirakli. Lemjaningai Oreba Mana Asi Pirakpada International All Sports Games Federation Bu Tagatpa Amadi Apenba Nungai Bufungdokli Haina North East India All Style Self Defense Sports Association General Secretary as Jivana Thador Kucheron Amana Fungdorali. Cheron Asin Makataraduna, World All Sports Games Federation, meeting Makada International All Sports Games Federation, South Asian All Sports Games Federation, Amadi All Sports Games Federation, Nepal, Nakusam Naduna Sinduna, Katan University, Endor Stadium, Pan Bazar Guwahati, Assam, the Satlivata, Sigitaritagi Mapan, Fawu Pangtokiba, Third International Games, Lisingani Kungumdoida, India Team Gate, Team Coast, Oina Saruyaki. Maduda Natana, Labak Sida, Martial Arts, Saukatna Honabada, Mahakna, Sahi Nifu, Hena, Katokuna Lakiba, Adabu, Sakanga Oina, Mana Asipirak Pani Haidi, Ningsing Bayai, GM, NZ Kumancha, Kung Fu and Kickboxing, the Black Belt 7 Dan Ni. Muay Thai, Masana Gisu, Kangat Aba. Grading International Referee Sahi Nifu Hena Martial Arts ki lamda kathok tuna laklaba miyoi aroi bada maroi paw amane fijari Chief Minister N Birene State asira drug user la ama lising kuntra leire haina official record tawre haiki Skill development amadi entrepreneurship te ahena meeting thamduna aikoi isha na thabak pijaba matam oire haina Minister Dingona haikre Masakhangdaba miyoi anina father pukiba nupa amangarang numidang wairam soiter khul manaki NS 202 mayada nungmina kaptana halamle Tamenglong District ki DC na nauna thau Puraba Krishna Kumar IAS na chair logduna DLO meeting chair tawduna development worksing review tawkre